Mideng tabiriba pumang po Gorbachev na hanwagta da taram okchari. Ngasisu anouba nomaijing numit ama lakpa loinana. Mayamna hangbiraki bohang sing amadi ibirakpa comment sing do video du pudan lakchari. Masigi video asu ming tabiriba sing na video asu loy phawbutang ming tabiyu. Masigi video asi matang asda hauchargi. Masigi han badal okchari comment asidi chongba sarang temna tobirakmani. Mobile gi maramda khanglamdaba kaya ama channel asigi maramdagi khangba ngamjare masigidama channel asibu hainga leitana thagatchari loinana yam thuna channel asi mai pakpa amadi subscriber yamna thuna hengalakpo view haina haijari chongba sarang thembasu aigi maikedi haina leitana thagachaba pongdokchari masi phawbada thagachari video sing asi lepa leitana yengbiba amadi azaraba amadi nungairaba comment kya tawbiraktuna puning thogatbibagi damakta aigi maikedi adomu su tawmal khangbo chari loinana adongi board gi amasung mayang tabiriba mayamgi mateng dagi channel si hena chawba mapung phaba channel ama oiba ngamnaba honanjagi haiduna so adongi comment agi asigi pakhumsu bijari mathangda lokhotcharibu comment asina Premjit mutumna tawbirakmani bro Realme X7 Max to laige khalle hojik matamda chana bawa ladra hoi Premjit adomna haibiriba Realme X7 Max hariba singa sidagina chahi ahum marigi mamangda phone launch tawkiba phone so ore aduga Android phone oibada natana phone adu yawba features sing amasung processor na chingba sing adu yengu matamda hojiki matam asika di khara khajik adumak chana bawa lagani na khanjai maramaduna adomna hariba price range aduda atopa anouba matam asida nongna launch tawkiba phone ama oina yengbiraga leiban hena donggidamakta kudong saba amasung tung koina sinaba yaba loinana software update na chingba lakpa anouba phone aduna soidana maki oigani haina adongi comment asigi paukhumsu bijari mathangda lokhachariba comment asina sarang them tombana tawbirakpani Oppo amasung Vivo hariba phone ani sida overall yengnabada karambana hena fabage haibiro adomna phone singi samdangnabagi matangda haibiraiba si sarang them tomba ekoge phone khudima company khudima haiba tare masi afaba company ngaktani haijaba tare maruaina hojik haipan biraiba Oppo amasung Vivo hariba phone ani company ani sidi parent company haiba tare khoge company asi chap mana punba adu hariba company adugi sub brand ngakte oibana maram warga masi gi servicing asi su manana ugani masi adomna leigi doriba phone adugi price amasung adomna sangdamna riba phone amasi amadi sinagadoriba specification sing adugi matungina haiba phone ani aduda karamana hena fagadagi haina khandokpa oiba taragadi masi khandokpa yagani adubu haiba company sing asi oina sangdamnaba taragadi company kudima afaba company ngaktani haina dong company comment asigi pakhumsu bijari mathangda lokhachariba comment asina Nanda Kumar Livestream na ibirakuni yamba MI phone sing na notification panel si phone gi lock hangdrasu use tawba yai haibadi artha di net on tawba da flash Tanbagumba aduba Oppo phone dadi lock hanglaba matung da si yari bisi kari maram gino reply gi damak next day ngaijari adongi subscriber da abo adom na hangbirai ba koige Oppo gi haibitare masda panbirai ba phone sing sidai sida notification panel si asi lock hangdana sing dharga ikoina torch thanbagumba net on tobagumba natragana wifi on tobagumba sing asi yade hariba se adongi phone gi setting adu da changbiraga amtang semdokpyo color OS 5.2 gi mathakta leiba phone sing di hariba sing asi yai haina thamjari loinana adomna hariba sing asi sembinagu damakta settings changbiraga notification and status bar hariba adu da changlaga amtang check tobina mu damak ai gi maikedi gi adombo suggest tawjari mathangda lokhachariba comment asina HD Max na tobirakpani bro Vivo V90 storage 49% da clear tawjare 50% free oire ado phone de adum sinaba nungaitre adum hang chatle masi nungai hanba yagadra yararoidra adumgi phone adugi system aduda ekogi free oiba haibasi system gi phone gi memory haibitare system gi memory adu hangan bio haibitar haibidi adumgi application na chingba install tawseliba adu khara free up ohen biraga yarba makai di khara free oina matam kuina sangna thambiba taraga di phone asi nungai ba aduga software update kumba lakpada software update tawthubi ba aduga haiba phone aduna matam kuina sangna sangjal ba haibidi matam kuiba phone oiba taraga di update na chingba laktraba phone oiba taraga di masi adum ariba phone singda di khara adum thokan ba problem ni haina adongi comment asigi pakhumsu bijari mathangda lokhachariba comment asina goti mayum bikisana tobirakuni bro anobo phone ayamba sim amada hena hapa yaraktrisi karigino haibiro hoi adom thangiri wahang asi matam asiga chanaba wahang amani haina khanjai maramdi hajukan gi matam singda launch toriba phone sing asida sim amadagi hena support toruktriba si hojiki matam da eSIM haidana khoigi phone sing asida sim card haptraga so ekoi call tawba yahanbagi network provider singna hanadagi hona khoigi provide tawba adugumba sim makhalam haijaba tare phone asida hanadagi hona install toruka lakpa adugumba sing asi lakna maram oraga eSIM sinaba asina maram oirga sim ni support sing asi hantarakpani matam kharagi matungda di phone sing asida physical sim sing asi haptabida eSIM ngaktana mahut silabasu yai haina panari maram aduna adomna hangbiriba wahang asi pakomoina haijaba taragadi hojiki matamda eSIM hairiba si tholokuna maram oirga physical sim gi slot sing asi hantarakpani haina adongi comment asigi paukumsu bijari
Mathangda lokachariba comment asina loitam cha taibang tawbirakpani bro ahanbada bro gi channel asibu full support tawjari bro iPhone 13 Pro si battery health 80 to 90% laibasi sinabada pung kaya amuk chatkadage hangning hangjabani amukta singna pakumbiro ahan domna channel asibu support tawbiba igi maikai dagi so hainga litan thagachare phongdokchari loinan adomna panbirai pa iPhone 13 Pro haiba phone asida yauriba battery gi mAh asi adu khakna chawbo oidaba daraga so iPhone haiba phone sing asigi software gi optimization asi adu ki matik fazana tawbuna maram orga battery asi pikna yaujaba taraga so dum long lasting oina fazana sinaba yaba phone sing ngtani adu haiba phone asi 100% battery health lego matamda 20 hours kumbagi backup piri adu domna panbiri ba 80 to 90% bhabugi health laiba phone adu soidan maki yamdrabada pung 35 legina kun faugi manungda dum chatkani haibadi adom gi nongmagi sinabagi chang asidi dum chatpa yai haina adom gi comment asigi paukumsu bizari Mathang da lokachariba comment asina Michael Lauriamna tobirakpani bro iPhone 11 se paibada dum ngai khidra hoy adumna haibiraiba iPhone 11 haiba se hujiki matamda so mayam adum pamna leinari amasung sinari masi phone asi thoidona problem leningai leite amadi masi matam khara sangna lon mamangda launch tokibana maram warga update na chingba sing asi matam chana la aroi haina khanbagi maram warga mayamna asidagi hena anouba launch torpa phone sing paina bani adubo haiba phone asi hujiki matamda su sina badadi thoidona problem lairoida phone amani haina adongi comment asigi pakhumsu bizari Masini ngasigi mayam na hangbirakiba hangsing amadi birakpa comment singba video asita comment obirakiba amadi video suming tabiriba mayam puna mokpuso igi maike digi haninga litana thagachaba phongdokchari tungda su adomna mobile phone singi matangda amadi technology ga mari lena ba khangmini ba hangsing leiba taragasu masigi video gi comment section da sung soi dena ibiram mayam na ibirakpa hangbirakpa loina na birakpa suggestion ga loina anoba video ama pudun lakchage video asibu meng tabiro singna video asibu like tawsin biram mo channel asibu subscribe tawsin biram tungda anoba video amada amuk thainarase matam adu faw gi damakta mayam punamak tagi kaina bagya thang nizari